Lamdam asigi manung hanjanba khungang singda thengnariba awatpasing menkhatahnaba Go to Villages program hongdoknanabagi damak sem saba loire haina Chief Minister Aleyada khundariba maitai singna thengnariba khudong chadabasingi matangda yengsilagani haiyam Conrad ke sangmana thajaba phongdorakli District Hospital ngasi khundrakpam gi miyam na irang hokre Health Minister L Jayanta Kumar bu machin thiba minister ni haina charge tawrakli English aniga supna tarani pan ki March ta faubada banama di general strike na state ki kitasmuk ani manghalle hairi Amasung Myanmar dagi Manipur da lokai na changlakpa human trafficking da chenaba roi makoina farakpa nupi amakan mangamkre Mayam bukhum chari adom neng biri bis roi ba pausing miyam da bizari State asiki kachin koya da lairiba khungang satnabagi pandam da Go to Villages program hawdokna naba sem saba loire asiki kunmanga faubagi marep lauraba matung lakliba medagi program asi mapung faba na thapana thabak to ontoklagani haina Chief Minister N Birena phongdokre Wafam asing asi CM amasung Cabinet Minister MLA yauna Manipur lenga ki makhada lairiba Organized Services Office Singapore na pangthokpa khananainabagi thoramda phongdokibani Palace Compound leiba City Convention Center da riba manung hanjinba khul anigi miyamna thengnariba khudong chadaba singi matangda report ama tha siki tang kun manga faubagi manungda mari leinaba DC amasung loisang sing ki officer singna Principal Secretary da pikhalangna na ba appeal tawki Miyam gi yaifa thausil gi damakta lenga ki amasung center lenga ki makhada scheme kaya lairiba si Go to Village program gi manung channa khungang gi awa ana taraba singda khudong chaba sing yauhanna ba honagani Awon ba khunai amagi damakta ano bolenga asina thangjingadoriba khongtang asida miyam gi amasung iramdam gi ni khallaga Cabinet Minister amasung government officials singna program asi mai pakna angamba thakta amaga mateng pangna si haina Chief Minister na phongdoki Matam chana Churachandpur Ima Market saba loisinduna sizinaba haunabagi damak tha asigi kunmatoida pangthokadaba district asigi DC contractor amasung Mahaki team da CM medal amasung citation piduna pukning thagotkani haina mahakna lauthoki ngasigi thoramatuda sarukya kifa officer singna magi department singda thengnariba khudong chadaba amasung lengak na lohhaning ba thodang sigi matangda wafam kaya pukhanaki minister MLA singi maikai dagi su paikhat kadaba khongthang amasung officer singna lohhaning ba thodang singi matangda wafam sing thamki November last ki nong hang bane November ki tarik mari December January February March tha mari sida koina paikhat pangam base ai mayambu that's why I appreciate you all jing the sabai ma market ka se loina hujik 80-90% ki keno da le on within this 4 months progress se lambi hawai ki lambi na complaint tor ma mayam accept kara na tan hujik complaint tar maro Imphal to rail which to not only Imphal which I am blowing the thing ubiramani thabak to win a kalagadi koi paisa lai binate with the cooperation of the honorable MLAs and ministers and the bureaucrat officers phaminnar kana tawdabadi adre kamai tawsige madudagi ngasi turen tengaga ngasigi nakadoriba koi flood sidaida khadre osu hanagi adumaina worst situation lagi save tawbungam gadra ina koina khanjaris Chief Minister gi Lairik Yengminasi program gi makhada tha taruk ki remedial coaching gi matangda nongmagi oiba awareness program ma ngasi mayang Imphal Bengun Higher Secondary School da pangthokre Education Department gi maikai dagi mateng khara pibirabadi Manipur Minorities and OBC Economic Development Society Mobets na chathariba coaching program asi hena mai pakani haina Mobets Assistant Project Officer MD Alam da thamlakli Bengun Higher Secondary School gi authority na sinduna pangthokiba awareness program aduga mari lenena Deputy Speaker Konkham Rovindronath Chief Minister na lamdam asida lairiba minority OBC amadi schedule caste mahiroi singi oina akhanana paikhatliba free coaching program asina lamdam asida mahi masing tambagi lamda achauba ohongba ama purakpa ngamgani haiki thoromaduda mayang Imphal Kendra ki MLA su oiriba Deputy Speaker Konkham Rovindro su sarukyaki lamdam sibu semge Manipur sibu chakholange haidadi
education system hakule bangang sing mayam se makhoi gi education je wanghan da yaro masida crime rate tholeiba masida huran jithi dawreiba mayam manipur manung sida education system se nemak pudagi aigi chingjam ni isagi karigumba education system se wang pa leragdi each and every person student leriba youth sing makhoi de educated oiragadi crime rate kari leriba akhoi chathariba koriba chalhoidaba sajat kegi chalai mayam je masi nemtharaga shanti ama oirakpa manipur hanandagi ओरे बसी मथक सिदा अवेना ओरागा अफबा मणिपुरम ओरगद्रा हाबसे आई थाजौ लेजे लेकाइदा लेबा छात्र लेतलाइर मयाम सि हेना चंगछलागा कोचिंग सि आवरबनिना डबल टाइम्स ट्रिपल टाइम्स स्टूडेंट दो हेंगल इंक्रीज तौरबनिना इंफ्रास्ट्रक्चर दा खितंग अवाट अपा लै एखोइगी साइड ते सु खरादी एमओबीसी गी डायरेक्टर ना पीरे स्कूल खरादा अदुबु एजुकेशन डिपार्टमेंट सु मसि खरागा यंगसन बिरगदी चीफ मिनिस्टर लाइक मिनिस्ट्री प्रोग्राम से मपुंग फा महि चाबा दु ओइरनी है चीफ मिनिस्टर की हक्सेल की तेंगबांगी मेगा एनरोलमेंट कैम्प मोइरांगी युमखाइबम मानदपतंग असि पांगथोख्रे मोइरांगी एमएलए पी सरचंद्र की मित्यंग मखादा सीएमओ बिष्णुपुर अमदी मेडी असिस्ट मणिपुर का पुन्ना खुसमनदुना मेडिकल टीम एमएलए मोइरांग असेंबली कॉन्स्टिट्यूएंसी न सिंधुना पांगथोकपनी कैम्प असिदा केंद्र सिदा लेरिबा पीपल विद डिसेबिलिटी एएवाई कार्ड पाइबा मियोय सिंग याउना एनरोलमेंट की खुदोंग चाबा पीखी ngasi की कैम्प असिदा अपुनबा मियोय लिसिंग अमगा चहुम रोम हेनबना एनरोलमेंट तौनना पांदम थमकी मेघालय खुंदारीबा मैतै सिंगना थेंगनरीबा खुदोंग चादबा सिंगी मतांगदा येंगसिलगनि हाइना इम्फालगी खोंगचत्ता लेरिबा मेघालय की चीफ मिनिस्टर कॉनराड के संगमाना थाजबा फोंगदोरकली लोइनना मेघालय की ईस्ट खासी डिस्ट्रिक्ट की गोलागंजता लेरिबा मैतै खुलदा युमचनी लेरंबदगी कुंथ्रादगी यांखै फाउबदा हंथरकपगी मतांगदसु येंगसिलगनि हाइखी इंपैक्ट न्यूज की एडिटर राज नोंगथोंगबम का अखनना उनबामदा नेशनल पीपल्स पार्टी एनपीपी की नेशनल प्रेसिडेंट असिना मखा तारदुना एएवाई अमदी आधार कार्ड न चिंगबा कया हाइरिबा खुल्लसिदा खुंदारिबा मैतै सिंगदा पीड्रे हाइरिबा सि करी मरम लेबगे हाइबा अदु येंगसिलगा मथौताबा थबक पाइखतकनि हाइना फोंगदोरखी अमदी मेघालयदा लेरिबा मणिपुर भवन की लैंड रिकॉर्ड चयेतनबगी इशू येंगसिलगनि हाइना लुचिंगबसिना थमलखी पनबया हिरम सिंह असि की मतांगदा येंगसिननबा मणिपुर के चीफ मिनिस्टर ना चेरोल इदुना खंगनखिबा लेख्रबनी No, it was an issue that was brought to my notice yesterday by the Honorable Chief Minister of Manipur, and definitely we're going to look into this matter. As I said, any citizen who has been residing, in Meghalaya deserves to get at least the benefits that they have. But I think for what reason it's happening, I would not be in a position to reply right now. But definitely we'll go in and go back and check out the details, who these individuals are and how it happened. What is the background? What are the reasons why this didn't happen in the past? And if everything is in place, then definitely they cannot be denied the benefit and denied the development that they deserve. We have not really got a chance to go into it in detail, but seems that there are some issues with the record of the land and documentation and all. But as I said, if everything is in place, there should not be any issue at all. And of course, it's a very important thing for Manipur. Transforming leadership for global social and environmental justice issues and challenges haibi hiramda numit humni chupna chatharakpa international conference ngasi loisinkre GP Women's College na sinduna college si conference hall da pangthokiba ngasi ki thawramaduda Council of Higher Secondary Education Manipur COSEM ki secretary Dr. Maisnam Vidyasagar na iba trap spectroscopy and luminescence center of fluoride based thermoluminescent radiation dosimeters haina mingthonba lairik amasu phongki lairik asigi matangda Dr. Vidyasagar na phongdokibada miyoi bagi hakchang da radiation makhal kaya asina changkibada chauna hakchang sokningai oi radiation onanaba dosimeter TLD haiba khulai asigi mahutta fluoride na chingba mineral sing asina dosimeter oina sizinaba yai haiba asi ngasigi lairik asida sugaina yauri haiki Social and Health Development Organization Sinduna Disabled Singi Oiba Skill Development Training Program Mangasidagi Hodokre Skill Development Program asi Chingarel Tejpur Waiton Lamkhai Dalaiba Special School for Disabled da Hodokibani
Ministry of Social Justice and Empowerment, Department of Empowerment of Persons with Disabilities, Government of India ki sentang makhada Social and Health Development Organization na pangthokpani. Social and Health Development Organization ki Secretary Yumnam Dhanavi na fongdorakpada disabled mahairoi singda skill development training piduna masana masabu thabak pijaduna sentok lehanan abagi wakhalonda ngasi ki thorom adu pangthokpani hairi. अखोइना तौजगदोरिबा स्किल डेवलपमेंट प्रोग्राम असी ट्रेड मरीदनी एनिमल हेल्थ वर्कर मसिंगना 90 पुंग चहुम बॉयलर पोल्ट्री फार्मिंग मसिंगना 90 अदुगा पुंग चहुम गार्डनर बेनिफिशियरी मसिंग 90 पुंग चनीगा तरा माइक्रो इरिगेशन टेक्नीशियन मसिंगना 90 अदुगा पुंगना चनी अदुगा चुरांगना अखोइना नोंगमदा पुंग मरी मरी के प्रोग्राम तौबा मतमदा चुरांगना मसी था अनि मखाइदगे अहुम बगी मनुंग अखोइना कोर्स कंप्लीशन तौबा ngamgani तसेंगना मके हाइबदि ngasi अखोइना पाथोकसिबा प्रोग्राम से डिसेबिलिटी सिंगी मुगे सेल्फ एम्प्लॉयड मसाना मसाबो सिम्पम पिजबा ngamnanaba सिंजबा प्रोग्राम अमने नोंगमगी ओइबा बूथ लेवल वर्कर्स ट्रेनिंग प्रोग्राम अमा राष्ट्रीय प्रशिक्षण अभियान की मखादा बीजेपी लमसांग मंडल न सिंधुना ngasi सलाम मखा लेकाई कम्युनिटी हॉल दा पांगथोखरे थौरम मदुदा सरुक याखिबा लमसांग कॉन्स्टिट्युएंसी की एमएलए एस राजेन न फोंगतोखिबदा चीफ मिनिस्टर नोंगथोमम बिरेन लुचिंगबा अनौबलेंगा कसिना स्टेट असिदगी बन अमदि ब्लॉकेट हंदोहनख्रे हाइखी अखोई लेरिबा प्रजा सिंग असिगा गवर्नमेंट असिगा असुकी मतिक नंगना चटपा ngamba गवर्नमेंट गा प्रजा गा गिव लेरम मयाम ममांगी कांग्रेस गवर्नमेंट मतमदा प्रजाना लीडर मणिपुर की चीफ मिनिस्टर उनबा फंगदबा सिगुम्बा मयाम सिंग से गिव लेरम प्रजा गा गवर्नमेंट गा लेरम गिव मयाम सिंग दो हंदकति सिरी बिरेन लुसिंग गवर्नमेंट असिददी प्रजा गा अखोई गवर्नमेंट असिगा मणिपुर की चीफ मिनिस्टर गा पार्लिक का उनबगी अदुगुम्बा मियामगी नुमित कायदन थम्बगा तौरिबा मयाम सिंग से टॉप टॉप मणिपुर की इतिहास ता अमुक्त तौगिद्रिबा अदुगुम्बा गवर्नमेंट मा अतोप गवर्नमेंट की मतमदा तौगिद्रिबा अदुगुम्बा थबक मयाम ngasi तौरी अखोई खुंद्राकपम केंद्रदा सागने हाइना तौरंबा इम्फाल ईस्ट डिस्ट्रिक्ट हॉस्पिटल कैराव केंद्रदा होंखिबा थोंगबु यानिंगदबा फोंगदोक्तुना ngasi खुंद्राकपम केंद्र की मियामना इरांग हौख्रे नाकलमरोमदा खुंद्राकपम केंद्र डेवलपमेंट कमिटी ना हेल्थ मिनिस्टर एलजेंत कुमार बु मचिन थिबा मिनिस्टर नि हाइना चार्ज तौरकली ngasi खुंद्राकपम केंद्र की यामलबा मियामना हेल्थ मिनिस्टर एलजेंत कुमार ना गा उनदुना डिस्ट्रिक्ट हॉस्पिटल मफम होंखिबगी मरम हंगनी हाइना इम्फाल तमना हाइगलखी यामलबा मियाम अदु लमलोंग थोंग मपादा पोरोंपाट पुलिस न थिंगदुना थमखी मियाम गा पुलिस का ngaiha muknaraba matungda पुलिस ना मियोय निपाना साबा टीम अमा खंदोक्तुना हेल्थ मिनिस्टर का उनहनखी पाउमी सिंह उनबदा खुंद्राकपम केंद्र डेवलपमेंट कमिटी की पब्लिसिटी सेक्रेटरी एन डीजे नहाई सगोल मांगदा सागनी तौरमलबा डिस्ट्रिक्ट हॉस्पिटल कियाम गईदा होंखिबगी मरम हेल्थ मिनिस्टर अमदी चीफ मिनिस्टर ना खुंद्राकपम केंद्र की मियामदा सेंगदोकपियु ngasi की खोंगजंग अदुदा सरुक याखिबा प्रोग्रेसिव यूथ महिला मंडल वाखोंग की सेक्रेटरी हाइक्रुजम ओंगबी मालेम खोंबीना हेल्थ मिनिस्टर ना इम्फाल ईस्ट की ओइबा डिस्ट्रिक्ट हॉस्पिटल सगोल मांगदा अदुमक सागने हाइबगी थाजबा पिरमद्रिबा मखै मियाम की खोंजंग हंदोकलो हाइना फोंदोखी हेल्थ मिनिस्टर उरिबा जयंत कुमार ना उरेब उयुंग अमुक तमकपदगी खोइसाउनरबा खुंदाम केंद्र की प्रजासिंग मरोइना सगोल मांगी माइके की प्रजासिंगना असिगुमला पेंदबगी खोलाओसि लाव लाक्लिबनी मिनिस्टर उनगी हाइदन लाइबसे अमुलक सुबनी अदु हौसिसु अयाबा पिदबदगी सिगी मुंगनाबाजि थोइबनी आइखोइ ngasi ngasimak लाक्लिबा म्याम से मचिनतिबा मिनिस्टर एल जयंत कुमार हेक उनद्रिबा मखै हल्लो कोइ डिस्ट्रिक्ट हॉस्पिटल सारानी हाइदना कोइ फेंसिंग खादना उयुंग तंगदना लैजरबा मफम असे इखंग खंगौदना कैराव हारिबा मफम सिदा होंगिबसे तसेंगना कोइ यानिंगदे आइखोइ खुंद्राकपम केंद्रदा लैरिबा प्रजा खुदिमकी हक मतपनी हाइना खोइना लौई अखोइगी हक फंग्रिबाउदा अखोइगी फंगफम थोकपजे अखोइ मतप यारोय मफम सिरगी होंगोय हाइबा मागी अयाबा अखोइगी वारोन ताद्रिबाउ अखोइ मफम सिदा सिद्रिबाउ अखोइ जरा हेनगने हाइबसे अखोइ प्रजा खुदिमकी अपामनी हौजिकता फंगबा पाव अमगी मतुंग इना सगोल मांगदगी इम्फाल ईस्ट डिस्ट्रिक्ट हॉस्पिटल होंदोखिबगी मायोक्ता इम्फाल साइकिल रोड कैबी रोड अमदी इम्फाल उखरुल रोडता लाक्लिबा अप्रैल की तांग 10 अयुकी पुंग 5 दगिना नुमिदांग वाइरम पुंग 5 फाउबा पुंग 12 गी चकाबन तौरगनी लोइनना हयेंग अयुक पुंग 5 दगी हौरगा खुंद्राकपम केंद्रगी मनुंगदा लैबा लेंगा की लोइसंग सिंग मतम कक्तना थिंगजिलगनी अदुम ओइनमक महै मसिंग मेडिकल लाइनिंग लाइसन की थबकती कोनसिल हाइना
district hospital hongdokibagi mayokta semkiba JSC gi cherol amana khangalakli Hauzik makhataba pauda Nakalamoromda Sagolmangda Imphal East District Hospital sanabagi lam lengakna lainanaba memorandum of agreement khutyek pinabada khundrakpam kendrogi MLA Thokchom Lokeshwar gi loinabi Thokchom Nevedita amadi MLA gi mari lainaba mari mata oiriba RK Lakhisanana sign taukhide darkar leba lam health directorate na Fangdabana maram oiraga laingakna kupna khanaraba matungda Imphal East District Hospital Kairau Kendrada sananaba Chief Minister gi mityeng makhada warep laukibani haina Health Minister L Jentukumar na sengdorakli Babuparada laiba Health Minister ki quarter da Paumi Singh unabamada Health Minister L Jentukumar na hai Sagolmangda District Hospital sananaba laingakna sangam amada lupa lakh amaga lising marfutora gi changda Patadar taruktagi lam lainanaba haiduna laingak khutyek pinaba matamda MLA Thokchom Lokeshwar gi loinabi yauna patadar amana soitau yakhidaba asi MLA na tawhan khidabra haibagi wafam lakli Health Directorate na darkar leba lam lausinba ngamdabadagi Imphal East ki atopa mafamda lam yenglakpada Kairau Kendrogi miyamna Health Directorate na darkar leba mafam lemna kachage haibagi wafam lakpaga loinana tongan ba parameter yengbada Kairau Kendrogi manungchanna kiyamgai ki mafam asi chapchaki Health Minister ama oina mahakna tauningba tauba nate lenga ki apunba decision na warip adu laukibani MLA TS Lokeshwar na aranba maongda miyamda insinduna miyamgi ihau sagatnanaba hotnaba fatte urep yunglaga hospital saba haubagi aroiba decision nate Khundrakpam Kendrogi miyamna haujiksu pukchel sengna Sagolmangda District Hospital sananaba lam Kairau Kendrogi miyamna tauriba asigumna lemna pige hairabadi haujiksu hospital sabagi wafam asi khananaba Chief Minister ki pukning chingsinge haina mahakna makhatana fongdoki 2017 September tang amma masih Friday nimita we the 6 patadas given below are agreed to accept the rates fixed by the Deputy Commissioner Imphal East at the rate of rupees 4.90 lakh per sangam. They provide order number so and so. There is no objection on payment of the rate mentioned above. Knowing the full details of the agreement, we put our signature. Hana haraga aja patada Turkey maming yauri. Chirida fortunately or unfortunately to yam nokning bambakagi. Boda mada hoji kanna lauraga ngangi bambakagi. I now say honorable sina. Shri the Yauri, but number 1 and 2, Shri the Yauri say RK Lakishna Devi, number 2, Tokchom Nivetida Devi, and have any soitok de, soitopia de. I hang see, I on every speaker with every due sincerity and with every open heart, I hang give Tokchom Nivetida Devi, Kanano, Nahavaganda, Tokchom Nivetida Devi, and I was say, she is nobody but the wife of our former speaker. Location in the Pine. My Mingle Villam name. Adigi Arkilakisna Devi and Hives my Mimitana. How you Lamgiche never late with no footer was Shandogadoni in a high river, Highby River, Ikakunaza River, Hanagi, former speaker Gi Loina Beach and Pije. Simon the Sweet we are the Is it the very big question is it because of his instigation? So I told him, I would take Moina Karimba, Samangi Kairo, Kambujan told the that with someone among the Lamtaloin sacrifice or could be Shamat the Lore. Saga bisa paidi bagangin, but Chito have yam jirin cause amagin yaraga. Laga do sacrifice of the yes. I can bring the matter to the notice of the Honorable Chief Minister. I put on one same say. Congress na palingi matamda chatharam kiba Loktak scam gi achumba puthu haiduna ngasi all Loktak Lake Areas Fishermen's Union Manipur ALLAFUM na sinduna Loktak ki Yangoi Marilda ngami singa Rally Chatkre, Loinana, Likla Karong Manakta, Loktak scam, a Sigi Matangda, Miamgi, Mifama Supang Toki. Kanan Nabaki Mifama to the Sarkuyakiba, BJP Manipur State ki Vice President, Moirang Them, Ashini Kumar Nahai, Loktak scam da Chenaba Sing Amatalem Natharoi, Miambu Awa from the Tahan Kiba Sing a Sigi Matakta, Matik Chaba Chairak Fangan Gadabani Haiki.
Lilong constituency ki MLA MD Abdul Nasir na Nagaram da thokiba thodok amaga mari lenana mafam adu ki miyam da lale haikraba matungda media da chamamnaba maong da lana uhanduna social media da upload tawkiba du laibak thibani haina phongdokiba wafam adu Nagaram village authority na nungaitaba phongdorakli MLA MD Abdul Nasir na numit mangani fawpagi manungda sengtorak tarabadi loinana miyam da lale haikhiba adu Chatnaroi MLA na karigumba sengdoraktrabadi ST SC gi Atrocities Act ki makhada book tawgani amadi Nagaram miyamna boycott tawgani hairi English singani ga supna tara taretagi English singani ga supna tara nipan gi March tha fawbada ban amadi general strike na state asigi economy da chawrakna lupa koti chahum ga yankhai mari dasmik ani manghali haina social researcher Sato Tondana kom na hairi ngasi major khulda laiba Manipur press club ta pangthokiba paugi mifam amada social researcher Sato Tondana kom na hai haukiba chahi English singani ga supna tara taretagi na chaliba chahi English singani supna tara nipan gi March tha fawbada ban amadi general strike na numit kulumdoi manghan ki mamang chahi English singani ga supna tara taruk tara taretadi ban amadi general strike na numit chamaga kuntaret ni amasung economic block na numit chamaga humbudra mapan manghan ki masine state ki economy da chawrak na lupa koti lising aniga chatruka tara taruk dasmik ani ahum manghan ki bani ban amadi general strike asi lamdam asida mioi khara na natraga organization ki apamba adu fanghana na bagi pambai oina sizinabagum tawri masi law na yade ban asi supreme court na English singam ga chamapan marfutara nipan da ban tawkibani Manipur government na su English singam ga chamapan marfutara mapan gi August ko nipan da ban kauba yaroi haina athingba pikibani social researcher asina makha taradun hai ban amadi general strike asina state asigi economy da asuki matik chaitheng pi Manipur da ihan hanba oina Swami Vivekananda gi punsi wari gi tangkak amada yumfam oiduna puthokpa dance drama ngasi Gurukula Cultural Academy gi artist sing na utkre Lainam gi saktam Swami Vivekananda haina mingthonba dance drama adu Khurai Lamlong da leiba Sangit Kala Sangam gi hall da utkibani dance drama asina miyam da utpagi thoramda ya school assembly constituency gi MLT ai Satyabartana lamdam amagi chatnabi nat amadi mafam adu gi oiriba fibam awanungai pumna maksing lila drama amadi art ka mari leinaba thoram singna miyam da laina khanghan bangami haina phongdokhi Ngasigi pangthokgdaba drama ni saklon da masu puthokpidobsigi kanaba amasu leibani maramdi ngasi man tholiba ngasi man samajida thengnariba punamak asi akhona yamna thuna ngasi society sida ngasi miron sida message oina paujel oina kaimo khar thonma targani drama lila isai filming puthang do matam yam sakhina thuna ngasi society da on pa no nemsi masi makan na ne Manipuri Nath ki Puwari History of Manipuri Culture dealing with the aspects of early Manipuri society, literature and culture haiba lairiki copy manga Relief Center for the Welfare of Differently Able Persons Manipur gi nauna inaugurate tawkiba library da thamnana bagidamakta center asiki secretary C.S. Lokeshwari Devi da khudol aina khusinakre lairik asi Laifrakpam Ashok Kumar Memorial Trust ki director Laifrakpam Sivadatta amasung executive member Jennifer Laifrakpam anina trust ki mingda mahaki apok pana irambani Battery ki mateng na thauba yaba e-scooter amasung e-bike ki showroom ama ngasi gari awang lekai da hangdokre hairiba RD Graphics Right haina mingthonba showroom asi Traffic Police ke GSP Ratna Ngasepam na hangdokhibani showroom hangdokpaga mari lenana e-scooter e-bike passenger service amadi pot honjok hongjin taunana ba auto rickshaw yangna gari makhal manga su launch tawki battery ki mateng na chen ba e-scooter gari sing asi full charge amuk oibada kilometer chamarom hena thauba yai gari sing asi thaubada registration lobagi mathau tade loinana license yaudana thauba yabagi khudong chaba pi hairi
Takial Industrial Estate Road ta leiba Kanglei Park Youth Progressive Association na nauna sabaloi sang ngasi Patsoi MLA AK Mirabai na Maikum Hangdokre ngasi thoram aduga mari lenena KYSPA amasung RIMS Hospital gi Department of Transfusion Medicine ga puna khusam naduna association asiki loisang da nongmagi oiba lemna idan tawbagi camp amasu pangthoki anau baloi sang ngasi mai pak na sanana bohona bada MLA Local Area Development Fund gi makhada Patsoi MLA na association asida achauba mateng panglakpagi damak association asigi thaupu basing amasung laikai miyam thagat pa phongdokhi Matang swai se break amalausa ge break ki matungda ahum suba IRB Thaubalda jamandar oiba mioi ama masagi service ganna kapsinduna sikhibaki pau amadi Manipur amasung malem gi tongan tongan ba I pau sing putuna lakchege Impact News pumi yang tatuna lebiu Mayam pamuka na taram na okchari bulletin asigi makhata ba pau miyam de pizari NPP ki National President Oibata Natana Meghalaya ki Chief Minister su Oiriba Conrad ke Sangmagi Imphal da lakpaga mari lenana Scott Party da engage tauba jamandar ama masagi service kanna kapsinduna siramle Third IRB Thaubalda jamandar oina leiba mioi adu ngasi ayuk angan bada masagi service ganna kapsin jaduna siraga lairambani haiba thaudogasi ngasi ayuk angan bapung ahum ga minute 35 rom chatpa matamda chingmairong da leiba classic grande gi security barriers dagi thengnarakibani siriba mioi adu kakching district ki Lamaidong dagi E Santi Kumar alias Ingotombi masagi chahi 39 apokpa laikhiraba E Kumar Singh ni hairi mahakna siramliba mafamaduda masagi service gun 9mm gi tokning ani taram ki hairi Mahakari maram gi kamdauna siribano haiba hojik faubaki oina khangbangamdri asi bhakchang porompata leiba Jenims ki mokta postmortem gi damakta thamkre hairi IGAR South ki mityeng makhada mapan super sector gi manga suba JAK Rifles na Bisnupur Police Commando ga loinana akaknaba pawma fangbadagi isok makha laikai da patagi yamlaba nongmai fagat pangamkre Fakalakhiba nongmai sing adudi M16 rifle ani AK56 rifle mari amadi UBGL ga loinana A4 rifle amagani hairi Mitop changsilakpa thingnanaba akanba cheksin thorang lokhatlingai gi chairakta lona yadaba maongda human trafficking chathaba Myanmar Rohingya ani More police na fare hairi faraba myoi sing adudi Myanmar gi Arakan district ki Mongdau police station gi manung chanba Baguna Nalafara gi haujikna More ward number 5 ta leiba Saifullah 34 apokpa Kasim Abdul Amadi Myanmar gi Arakan district ki Teri police station gi manung chanba Butidong dagi MD Salam chahi kunmanga apokpa Muzaffar Ali ni mioi asi haujikna More ward number 5 ta leibani hairi mioi ani asina trafficking tawrambani haiba nupi amasukan bangamle nupi adugi mamingna Toiba Hatu alias Nargis chahi kun apokpa Abu Subyan kawi Myanmar gi Nuangdau police station gi manung chanba Beguna Madila Bara dagini hairi Makoi ohumgi manungda Saifullah Amadi Salam ngasi nungthil Imphal West ki SP Conference Hall da Paumi Singhi mamangda Puthokladuna Tengnopal District ki SP Dr. S. Ibomchana haikibada ngarang numidang pung nipan makhairom taba matamda More ward number 5 ta lona yadaba human trafficking chathaba mioi khara leire haiba akaknaba paw ama fangbadagi operation chathakibani Tengnopal gi SP gi mityeng makhada More gi SDPO IPS Sandip Gopal Das amadi More commando na attach toba nipan suba IR commando battalion gi MPS Thomas Thokchom na luchingba Imphal West commando gi inspector P Tarun Kumar yaw na More commando More CID special branch amadi More police station gi apun bakhutpu amana hariba operation adu chathakibani operation adu da Rohingya ahum asi fabani MD Saifullah amadi MD Salam hariba mioi ani asi human trafficking gi maral da fabani aduga makoi anina trafficking tawramba nupi asina mari leinaba che chang yawram dabagi damak foreigners act ki makha da fare makoi sing asi matau karam na More da leirambano haiba khangbangamdri makha ta na investigation tawduna asengba likhun khangnana bahonari nakala
Amromda FD Saifla Amdi FD Salam Hairiba Mioi Ani Asi Mayang Infal Bengun Maning Laikai MD Ismail Apokpa Wahid Ali Kauba Amagaloinana India Yauna Malemgi Mafam Kayada Nupi Singbu Faduna trafficking Tobaki Tabak Chatabani Haiba Kangbangamle Rohingya Singa Samnaduna human trafficking Tauriba MD Ismail Su Atuba Matamda Fanana Bahonaragani Loinana human trafficking the Cheneriba Mioi Sing Asibu Layhalamliba More Ward number 5 Tagi Maulana Ahmad Hussein Chahi Yankai Hauzik Fauba Mafam Kangdana Lady Maksu Atuba Matamda Fagani Hairi Oriented House ki mapu oriba illegal immigrants thamamiba khoi Maulana Ahmad Hussein hariba mise masidi hauzik phauda phangdri khoi hauzik masu sungsoi phagani aduga atopamna khoi MD Ismail son of Mayum Wahid Ali of Bengun Maning Laikai May Imphal Bengun Imphal West khoi je phana na kan honari makhoi je hauzik chap chana khoi na kadom dagi lai habasi interrogation tawda moi phajana haidoktri ado khoi investigation phajana tawgini human trafficking masida khara chenaba khoi mioi khara khoi phana na kan honari moi ani ma phaba hore ado atei lemori bising phagani atei chenaba thigaliba kangmu khara su leiri si singchina khoi paisa je chaung chaung loraga mi jingje aduda pudoni Malaysia da pudoni thabak pidoni khotoni haraga tawwa oram masya na khoi khali Manipur da Lairiba Maitai Singasi India ki Scheduled Tribe list da Chalhanba Haibasi State asigi MLA Homfu ki Thodang Yamna Chawi Haina Hana Tuibong City Block ki Block Development Officer Oiramba Maibam Ibotombi Khuman na Phongdokre Thobal District ki Yaripok Bisnu Naha Pukri Achauba Manakta Laiba Maibam Ibotombi Khuman na Wafamasi Coordination Body on Scheduled Tribe Demand Committee Thobal District na Sinduna Tongan ba Luching Pasing Unabagi Thoramda Phongdokhibani Maibam Ibotombi Khuman na Makha Taraduna Manipur da Yelhongwaidagi Khunda Minaraklaba Maring Tangkhul Kabui Singh Maitai Mitai Singapurna Khunda Minaraklaba Furup Amani Makhoina Scheduled Tribe list ta chalaga Maitai Singbuna Chalhandaba haibasi maram chade Hiramasida MLA Homfuna athuba matamda resolution ama pass tawbiraga center da taksin bigatabani haiba wafam makhatana phongdorki Mentally handicapped Oirabi Uchiwa rape case ki victim da Chayol Amagi Manungda Achumba Wayal Fangandrabadi Innovative People's Empowerment Center INPEC Uchiwana Miyam Galunina Akan Bakongjang Changsil Lagani Haina Cheksilwa Thamlakli Major Kuldalaiba Manipur Press Club ta Paumi Singh Unabamada INPEC ki Publicity Secretary Thongam Ibom Chana Phongdora Kibada Thodok asida Chenaba Bail da Thadokraba Mioi Mari Judicial Magistrate of First Class Imphal West ta Hayeng Puthokadauri Masida Mioi Singh asibu amuk hanna Fazin Biu amadi charge sheet athuba matamda thangat piu haina taksin ki Mayang Imphal Police Station ki thawong busu yaning daba phongdok laduna police ki maikai dagi thausadana maram thausadabana maram oiraga victim asigi medical examination thintha hanbaga loinana imungi mioi singna medical report yengge haiba matamda nathaiduna leire haina makha tarakli panbayai hariba thodok asi haukiba March ki tang 13 da thokibani maduda Maruti Alto car amada wakhal choirabi lukhrabi amabu mayumgi thongal dagi nungthilda faduna pukhraga numit asimaki numidang wairamda amuk hariba thongal asida thamlambani thodok asida chenabadagi fagatluba mioi mari adudi hyangthang Lafupat tagi Ais Sanatomba Chahi Nifutaruk Lafupat Tera Part 2 dagi N Samungau Chahi Yangkai Mathoi Lafupat Tera Mayai Lekai dagi L Manithoi Chahi Kuntranipan Amadi Lafupat Tera Awang Lekai dagi Salam Ravini Ngasigi Mifamaduda Makoi Mari Asi Nataba Kharasu Jenaram Gani Haibagi Chingnaba Lai Makoi Busu Athubada Fagat Piu Haina Thamlakli Numitumukta the Pagi Moi Mari Jazik Bell out Masima Fagat Piva aduga akoina muk makhata na chingnariba moi mari khak oiramdaba yaina chingnariba walhori mi ge police na phajana moi mari dagi investigation tawbiraga phagat piba charge sheet thagat pi matam mayak sengbo report tawraga charge sheet kitang thuna yam thuna thagat hanbiba tha tawgiba medical report akoi guardian da khusinabiu chaliba week sigi manungda bail da leiba mi mari su akoi phagat piro aduga akoina chingnariba khara jisu hariba moi mari da investigation tawraga week si manungda phagat pinaba police no honabiu Extrajudicial Execution Victims Families Welfare Association Manipur Ifam Nathok Pacherol Amana Association Asiki Coordinator Oribi Thobal Muizingdagi Salima Mencha Kaubi Amagi Mayumda Manipur Police Commando Singna Chatharamba
थुगाई खोदखाइबगी थवंगबो अकनबा मओंगदा यानिंगदेबा फोंदोरकली अमदि हाइरिबा थवंग असिना मेनचाना CID क्राइम ब्रांच ता महाकी मपुरोइबा लेखिदबगी मतंगदा एविडेंस पीबा चटपा ngamhandre haina makha tarakpaka loinana mari lena authority singna lokhatpam thokpa thabak lokhataba tarabadi law court ta chatpa yauna mapachana thengnana bakhong thangsing lokhatkani hairi CRPF की कुनिपान सुबा रेजिंग डे मोंगसांगई द लेबा चामग सुपना मापन सुबा बटालियन की हेडक्वार्टर दंगासी पांगथोख्रे थौरम असिगी सरुक अमा ओइना लेखिद्रबा अथौबसिंगी मफमदा CRPF पर्सनल सिंगने इकाई खुमनबु उतखी अमदी बटालियन असिगी कमांडेंट विनोद कुमार ना पाउमी सिंगदा हाई हौखिबा चही 10 असिदा मणिपुर दा CRPF ना नेशनल हाईवे 2 अमदी FCI गी गाड़ी सिंगना स्टेट असिगी चेंग हवाई कया चिंगलकपदा ngak senduna lakli haina फोंदोरखी मपो कुमोनसिगा मरी लेना CRPF पर्सनल सिंगना मोंगसांगई द लेबा ऑल मणिपुर मेंटली हैंडिकैप पीपल्स वेलफेयर ऑर्गेनाइजेशन दा अचंब खुदोल तमखी लोइनना जेनिम्स का खुसम नदुना ब्लड डोनेशन कैंप अमसु पांगथोखी मदुदा बटालियन असिगी कमांडेंट याउना पर्सनल यांखैना EP खी नाट की ओइबा थौरम सिंगसु नुमित असिगा मरी लेना पांगथोखी Last visit of the His Holiness Dalai Lama, President of India, Sri Ramnath Kovind, and during the visit of Honorable Prime Minister Sri Narendra Modi, this battalion was given again task to protect the VVIPs, and we accomplished this task with full dedication and devotion. And it was my battalion has earned lot of decorations from right from PPMG, President Police Medal Gallantry, to the DG Disc of the CRPF and DG Disc of the Manipur Police. थौबाल तुरेलदा मशीन सिजिनदुना नुंग लेंगोई पेकपा चांबा इसिंग मोलहनबा खुदिंगमक केस रजिस्टर तौगदबनी अमदी फागदबनी हाइना लेंगाकना ऑर्डर थोकलबसु मरी लेनब डिस्ट्रिक्ट एडमिनिस्ट्रेशन अमदी लॉ एनफोर्सिंग एजेंसी सिंगना थबक लौखत्तबना तुरेल असिग इसिंग असि मतम खरा लूना चेलमलबसु हौजिक अमुक लेंगांग ओइना चेले हिरम असिदा लेंगा की मरी लेनब सिंगना लाकलिब एप्रिल की तांग 22 फाउबगी मनुंगदा अहोंगब पुरक्तब तारबदी हानदगी हेना अकनब खोंजंग चंगसिलगनी मदुदा थौरकपा अफफत पुंबगी थौदांग लेंगाकना पुगदबनी हाइना थौबाल रिवर कंजर्वेशन कमिटी की चेरोल अमदा खंगलकली वांगजिंग तेंथा असेंबली कॉन्स्टिट्युएंसी की मनुंग चना लेरिबा इचाउना तत्तना सोखलिबा मगाजी तुरेल की अकोइबदा तारिबा खुल मंगा की मियाम की ओइबा मिफम अमंगसी पांगथोख्रे तेंथा मयाय लेकाइद लेबा कंगला यूथ क्लब की ग्राउंड दा फ्लड इफेक्टेड पीपल्स ऑफ 5 विलेज ऑफ मगाजी रिवर इन वांगजिंग तेंथा असेंबली कॉन्स्टिट्युएंसी नसिंदुना पांगथोकिबा मिफम अदुदा हाइरिबा तुरेल असिगी तेंथा थोंखोंदगिना चिंकाकपी फाउबा तुरेल खोंनुंग तेंगनबा लेंगाकना तक्सिनबा अमदी मसीगी थौदांगना माइकई अदोमगी जिला परिषद की मेंबर अमदी पंचायत के प्रधान मेंबर सिंगदा लौहनबा हाइना यानखी अमदी वांगजिंग तुरेल मयाद साबा अपिकपा डाम अमा मफम चाबा अमदा होंगनबा हाइना सुयानखी खामई लौकोन पंथक लौकोन अमसुंग लौसी हारिबा मफम सिंग असिदा यामना चाउना इफेक्ट तौबा अदुंबा मफम अमा ओइरे मरमदि तुरेल सी तौदमना मरम ओरगा इसिंग इसाउगी अवाबदु मायोंगनरे हारिबि इसिंग असि हाइरोक खोंजोम लांथेन सापम टेक्चम सामब्राम अमसुंग वांगजिंगी हारिबा खुंजासिंग असिगी चेथरेबि सिंग खुदिमसि हारिबा मफमसि तुंगुन लेबनि अदुना हारिबा रिवर सि तौथोक्तरबदि ngasi अखोय हेन अवाबा ओइरनि निंगथौखोंग म्युनिसिपल काउंसिल की मखादा इंटीग्रेटेड फोरम ऑफ ऑर्गेनाइजेशंस निंगथौखोंग इफोन नसिंदुना मियामगी मिफम अमंगसे निंगथौखोंग पब्लिक पार्क ता पांगथोक्रे मिफम असिना निंगथौखोंग म्युनिसिपल काउंसिल न कोनबा मफम सिंगदा चाकवा थौरांग पुरकननबा लमगी ngमखै अमदी लमहांग कन्ननबा माहिलोइसंग सिंग अमदी हक्सेल की फिबम फगत हननबा लोइनना लौताक प्रोजेक्ट की मखादा अमदी तोंगान जबा हाइना चिंगबा हिरम कयादा खननेनखी तेंगनोपल अमसुंग चांदेल डिस्ट्रिक्ट की मनु हंजनबा मफम सिंगदा MR वैक्सीनेशन तौननबा चटखिबा मोरे प्राइमरी हेल्थ सेंटर की टीम ना म्यांमार गा मणिपुर गा ताइनबा मणिपुर की अरोइबा ngमखैदा लेरिबा न्यू सामताल मोलचामना चिंगबा मफम सिंगदा वैक्सीनेशन तौरबा मतुंगदा ngasi चांदेल डिस्ट्रिक्ट की मनुंग चन्ना खेंगजोय ब्लॉक की खेंगजोय खुलदा वैक्सीनेशन तौबा लोइख्रे मोरे प्राइमरी हेल्थ सेंटर की टीम असिना खुल निफुतरेता वैक्सीनेशन तौननबा पांदम थमदुना चटखिबदा हुजिक फाउबगी
oina kun kuntranipan mu cover tawba ngamkhiba ka loinana vaccination tawkiba angangi masingna lising ama henkre Nisana Kunai the Piba Chaitheng Amadi Nupi Angang Sing the Chataba Miot Minay Amasung Masibu Tingnaba Miyam Gitaudang Haibe Hiramasida Nong Magioba Awareness Program Mangasi Pangtokre Awareness Program Asi Nong Pok Apunba Nupi Loop na Eastern Popular Club Amadi Yaifalam Jing Nupi Loop Kurai Sazor Thoiding Zam Laikai ga Kusam Naduna Pangtokpani Kurai Thongam Laikai the Laiba Kurai Kala Vidya Bhavanda Pangtokiba Tauramatuda Sarukyakiba Wangang Loisingna Aiko Isa Isana Yum Dagi Horaga Nisa Chaba Yon but Tingnaba Honaba Matau Tai Haina Fongdok Naki Iramdam Kanba Apun Balup Ikal Amadi Social Upliftment Organization Manipur na Chahi Khudingi Pangthok Tuna Lakliba Sajibu Khudol Tambagi Thauram Chahi Asigi Oinasu Ngasi Pangthokre Konung Mamangda Laiba Youth Welfare Association gi Sanglenda Pangthokiba Thauram Asida Lamdam Asigi Thogdo Wathok Kayada Maipu Nana Sarup Yariba Saknairaba Singda Loop Anigi Maikaidagi Angamba Khudol Pidunai Kai Khumnaki Loinana Handak Chahi gi Sumang Lilagi Athoi Hentanabada Ahanba Takraba Tharoi Ahanbagi Mahau gi artist Singdasu Angamba Khudol Piki Hauzik Sanabagi Pauda, Australia gi Gold Coast ta Pangthokliba Commonwealth Games ta Sanagi medal Laurakrabi Kumukjam Sanjida Chanu Amadi Saiko Mirabai Chanu Anigi Mafamda, NPP gi President Amadi Meghalaya gi Chief Minister Conrad K. Sangma, Manipur gi Deputy Chief Minister Y. Joy Kumar, Amadi Youth Affairs and Sports Amadi IFCD Minister Letpau Haukip Ohum na Thagat Pafongdorakli. Ke Sangmana Sanaroi Ani Asina Sanagi medal Laurakpa Asina Manipur gi Khakta Natana Awang Nongpoki Amadi Mapung Oina India ki Miyambu Chakthok Chahle Haina Singthaki Deputy Chief Minister Y. Joy Kumar na Makhoi gi Thauna Asibu Pukning Thaukat Ningai ni Haina Fongdokpaga Loinana Olympics tasu medal soidana Laurakani Haibagi Thasaba Fongdorakli Youth Affairs and Sports Minister Letpau Haukip nasu Makhoi Anina medal Laurakpa Asina Ngamkhai Laitana Nungaiba Mafawale Haina Fongdokpaga Loinana Makhoi gi Tungi Punsidasu Mai Pakpo Oisanu Haina Thamlakli. Well, first of all, I take this opportunity to congratulate Sanjita and Mirabai Chanu for getting the gold medal in the Commonwealth Games, and it's not just a pride for Manipur, it's a pride for Northeast and India as a whole. So I think it's great. Our boys and girls are doing really great in sports, especially the state of Manipur, and I hope that in the future also, similarly, the Northeast, especially Manipur, keeps contributing to the glory and pride of our country and of our state. I hope that in the coming Olympics, she does well. I'm looking forward to the Olympic medal. Nungai pada ngamkhai le ta bahai tai akhoi gi Manipur silahan president la aga powerhouse of sports kaina lauthok piramba aduga simultaneous adumaina Commonwealth Games ta medal lorakpa akhoi gi pikraba lepak sigi Manipur haiba lebak sigi mioina lorakpa si aidi hainangai le tena thagat Nungai ba Pongdok Chari, Adoga Moigi Punsi da Tung the show my Papu Sanusi Tambin. Hauzik Australia gi Gold Coast Chathariba Kunmatoi Suba Commonwealth Games ta 5-time World Champion Oikrabi MC Mary Kom KG Nifunipan gi Nupi gi boxing the semi-final Changbangam Kre World Champion Mangarak Oikrabi MC Mary Kom na Scotland gi Megan Gordon bu quarter final da yamna lakchana manga suino da maithiba piduna semi-final Changbangam Kibani Loinana Laishram Sarita su KG Homfu gi category da quarter final Changbangam Kre Hauzik Australia gi Gold Coast Chathariba Kunmatoi Suba Commonwealth Games asida Indiana gold taruk silver ani amadi bronze ahum loduna medal telida mari subada lairi Singjam Chinga Matak Chongtham Laikai de Laiba Kanglei Chess Academy na Sinduna Academy asida ngarang dagi hoduna pangthokiba tarataruk suba under 15 Open Saturday and Sunday Rapid Chess Tournament 2018 nga siloisin kre
टूर्नामेंट असिदा गुरु अरिबम एरोस्मिथ शर्मना पॉइंट मरी फंगदुना अहानब पोजीशन ताकी खेत्रीमयूम एमसन ना पॉइंट अहुम अमदी एलेक्स कुंदोंगबम ना पॉइंट अनि मखाई फंगदुना मथंग सिटना अनि सुबा अमदी अहुम सुबा ताकी मरीसुबा MCA W प्रलादा अमदी W Ramananda Elite Cricket Tournament ता ट्राउ काउ क्वा कैथल माई पाक्फ्रे ngasi luang sangbam da leiba luang pokpa cricket stadium da sana khiba cricket tournament asigi eliminator ki match asida toss ngam khiba sangai champion cricket club singjamaina batting hana sana khiba match asigi apibo over nifu yaudana over kuntra ni thoi ga ball ani da wicket tara mak turaga run cham ga kunipan khak lobang ngam khi match asigi ani suba batting sana khiba ट्राउ क्वा कैथल ना over kun mari ga ball da wicket mari khak turaga mai pak pagi run chamaga kun mapan adu lauduna match asigi wicket tarukta mai pak pangam khi Manipur Cricket Association asinduna chathariba tournament asigi ani suba qualifying match tha asigi tara mathoi da sanaragani Anisuba T Subol Memorial Veteran T20 Cricket Tournament ta Cyclone Thangmai ban mai pakre ngasi Oriental College amadi Model Higher Secondary School gi sanabung da sana kiba tournament asigi taruk suba likta toss ngam kiba Cyclone Thangmai ban na batting hana sana duna match asigi apivo over kunda wicket manga turaga run chamaga nifu mathoi lobangam ki match asigi anisuba batting sana kiba DSU kwa kaithel na over tara taret ka ball mari da wicket tara mak turaga supna gi run chamaga supna ahum khak lauduna match asigi run kuntra nipan da Manipur Veteran Cricket Association ki mityang makhada T Subol Memorial Trust ki sentang makhada pangthok liba tournament asida team tare na saruk yari hayang tournament asigi league match amada Champ Khaganpali amadi Model Club Team B jinga makha ani na lamba taunaragani Marisuba MCA Plate Cricket Tournament ta Ipsa Yumnam Laikai Mai Pakre Manipur Cricket Association ki mityang makhada Langthabal Public Ground da chathariba cricket tournament asigi ngasi sana kiba league match amada toss ngam kiba Ipsa Yumnam Laikai na batting hana sana kiba match ta apiba over kuntra manga da wicket mari khak turaga run chahum go hom funipan lobangam ki innings asida Sivana Manipur da pangthokpa ODI gi match amada ball chamaga kun mari da run chani ga kun taruk lobang amba ahanba cricket sanaro ema oiba ngamki match asigi ani suba batting sana kiba YUC kwa kaithel na match asigi apivo over kuntra manga yaudana over kun taruk ta ball ani da wicket tara amak turaga run marfutara taruk khak lauduna match asi yamna chauna run chani ga humbutara ni thoida mai thiba nangki ngasigi league match asi da run chani ga kun taruk amadi wicket mari lobang ngamki ba Ips Ayum nam lekai gi all rounder Sivana match asi gi man of the match ta ki cricket team kun ma thoina saruk yaduna chathariba tournament asi gi hayeng sanaga da league match amada RRCC Churchanpur amadi SSU Singjamai anina Langthabal public ground da lamba taunaragani Second All Yaripok One Day Women's Open Tug of War Competition chahi asigi oina Kekru Yari Club na winner oikre Social Development Organization SDO Yaripok Laimanai na sinduna ani suba All Yaripok One Day Women's Open Tug of War Competition ngasi Imphal East ki Yaripok Laimanai gi LYCY ground da pangthoki Team tara tarukna saruk yaduna pangthokiba Tug of War Competition asigi winner Kekru Yari Club na oikhibani aduga runners up na Yaripok Lang Maithel Nupi Lup na takre Makong matang takraba sing the su sel gi manapi ki Ani Suba Sangai Trophy Veteran Football Championship ta VSA Sora amadi FC Imphal mayai koibi ani mai pakre ngasi mapal kangje bungde chathariba tournament asigi tarataruk suba league ta sanaki ba match tuda VSA Sora na FVFA Uyumpok pu Panjil amasinoda maithi pa pikhi chathariba football tournament asigi ngasi sanaki ba taramanga suba league ta na FC Imphal mayai koibi na Sangai FC Thangmai banbu Panjil mari suinoda maithi pa pikhi United Veteran Football Association Manipur na sinduna RKFD Private Limited ki sentang makhada pangthokilba tournament asida football team tarama panna league match sing da athoi hen tanari tournament asigi hayeng makhata league match ani sanaragani
था तरुक की ओइबा grassroots football training program ama ngasidagi South East Development Organization Center Kongba Khunau Dobi Lampakta pangthokpa haukhre. The Football Guardian Committee ki mityeng makhada South East Development Organization Center Kongba Khunau Dobi Lampakna senduna center asigi sanabungda ngasidagi haudokiba football training program asida chahi taruk tagi nipan chahi mapan dagi taramathoi chahi taranithoi dagi taramari faubagi manungda leiba lamdam asigi tongan tongan ba mafam singdagi lakpa nupa macha sanaroi yankhai taruk na saruk yari ngasigi thoram aduda international player TH Naubu Sutaramna okpaga loinana ikai khumna utkhi. Aroibada Bulletin ki headlines amuka hana miyam da thamjari. Lamdam asigi manung hanjan ba khunggang singda thengnari ba award pasing men khatna ba go to villages program haudokna na bagi sem saba loire haina Chief Minister N Biren na hairi. Meghalaya da khundari ba maitai singna thengnari ba khudong chadaba singi matang da yengsilagani haina Meghalaya gi CM Conrad ke sangmana thajaba phongdoraki. District Hospital hongkibagi mayokta ngasi khundrakpam gi miyamna irang haukre Health Minister Eljen Kumar bu machin thiba minister ni haina charge tawrakli. English singani ke subna tara taretagi English singani ke subna tara nipan ki March ta faubada ban amadi general strike na state ki economy da chaurak na lupa koti chong loyang kai mari ga 10 mik ani manghalle hairi. Amasung Myanmar dagi Manipur da lokai na changlakpa human trafficking da chenaba Rohingya ani fare makoina farakpa nupi amakan bangam trade.